Assam Rifles na nupi macha ama fanaba honaramle September 16 gi nungthil pobofta masana masabu Friends of the Hills People ni haijariba Assam Rifles ki personal singna chahi nawribi nupi macha ama fanaba honaramle haina lamlang sanau longnau na thadorok cherol amana phongdorakli cherol asin hai afaspana chungoi oina sizinaraga Assam Rifles ki personal singna chahi nawribi nupi macha ama bu sexual assault amasung organ trafficking gi wakhalonda fanaba hona khibagi thawong adu akanba mongna condemn tawi Afaspana maram oiraga Assam Rifles na mi hatpa amasung fabada thingbina balaitabagi thawong ase achumba pamba mioi khudingmangna khusamnaraga thingnaba hotnabagi tangai fadabalai District Authority singna hiramasigi matangda Governor in Council da pukhatuna achumba wild fanganaba thaurang lokhatkadabani haina chu cherol asina makha tana phongdokli yawa yaudana Nepali amana thamna pokpi village ki chief oire Manipur da mitop kaya changsilakpagi wathok ama thoklingai cherakta Chandel district ki thamna pokpi village ta Nepali amana village chief oiribasigi matangda lengak na mieng changbiu haina lamkhang Naga Tribe ki chairman oiramba TS besangna phongdokre Manipur Press Club ta pangthokpa paugi mifam amada magna haiki SK Lahmol LS SK Wanglon kauba Meooi asi kumja 2023 gi April amada village chief oina khanbani adubu mahangna village chief oiribasi Naga customary law gi matung inadi oifam thokte Indian Constitution gi article 371C na piriba kanglon gi wangmada Naga proof ki Meooi nattaba Nepali amana village chief oiribasi yafam thokte SK Lahmol bu village chief oina khankraba matungda khunja singna akanba mongda yaningdaba phongdoktuna lakhibani SK Lahmol hariba Meooi asi Kansa Thakuri kauba Nepal dagi lakpa Meooi amagi macha nupani hari Jiribangi relief camp ta chahi taraga humdoi subada ngariba nupa macha ama thari yanduna siramle Jiribangi relief camp ta ngasi nongalamdai pung 2 rom tabada masagi chahi taraga humdoi subada ngariba nupa macha ama thari yanduna siramle leikhidraba nupa macha adugi maming Urembam angamba kawi Jiribam district ki Borobekra subdivision manung chana laiba lamtai khunau dagi Y Romeo singagi macha nupani hari maitei amadi kuki proof ki marakta Kanglup ki hana sunaba thodok sing thorakhibagal loinana kulai Kuki militant sing yum kaya mai tharak padagi Jiribam da hangba relief camp ta changja from lauduna leirakibani lamdai khunau da leiriba Meooi sing da kuki militant sing na ki hen khangan bagi thodok leptana tholak pamaram na mafam adu da leiriba Meooi sing masagi mayum thadok tuna relief camp ta changja from lauduna leirakhi Mayum thadok tuna chelaklaba Meooi singi saidang from launa bagi damak hangdokhiba relief camp ase da hojik lamtai khunau yauna Jiribam district ki tongan ba mafam dagi lanje narakpa Meooi sing changja from lauduna leiri thari yanduna sikraba nupa macha adugi hakchang postmortem tauna bagi damak Silchar Medical College and Hospital da pukre nganbi nungsi chanana laiminaba pamdaba sing Manipur dagi chatkro lamdam masida nungsi chanana laiminaba pamdaba sing di Manipur thadoklaga chatphikro Manipur thugainaba hona biganu haina Manipur Integrity and Solidarity Day Observation Committee gi chairman Laure Mamnganbi na phongdokre kumja 2000 gi September 19 na Manipur gi apunba saktam kaiba yarwe haina chatkhiba miyam gi achoba rally adugi 15 rak suba ningsing thoram ngasi palace compound da laiba lamyan basakne da Manipur Integrity and Solidarity Day 2025 pangthoki thoram adu da Laure Mamnganbi na haiki NACN IM amadi India government gi marakta khuyek pina kiba ceasefire agreement without territorial limit haiba wahi hapchilakpadagi lamdam asigi miyamna haunaruba naidana Manipur thugaiba yaroi chingtam amatani haina iho horaki Southern Nagaland natraga Greater Nagaland haiba wahi sizinaduna Manipur thugaina ba hotnaba yaroi haina jangsin khiba miyamgi khongjang adu ningsingba oina ngasigi thoram asi pangthokpani IDP singi relief pi na ba hotnabagi mahuta namduna relief camp sing thingjina ba hotnaba yaningde State asida santi mapung fana hanjilaktriba fawba IDP sing hena marup mapang oina amasung daita laina transparent oiba mawong amada loina duna makhoi gi relief amasung rehabilitation paikhanna ba hona bagi mahuta relief camp sing thupchin duna makhoi sing adubu mayumda halanna ba hona riba thaurang asi yaningde haina Steering Committee on Wi-Fi IDP sing na thadorok cherol amana hairi cherol asina makhata na hairi bana handakta Manipur Sarkar gi Chief Secretary na Churachandpur district ta laklam khiba adu da chahi asigi December tha fawbagi manungda state asigi tongan ba district singi relief camp sing da lairiba IDP sing makhoi gi hanagi khul amasung mayum da halanduna relief camp sing asi thingjilagani haina phongdokliba wafam adu committee asina yamna kana yaningde State asida law and order gi fibam asi karimata khanadana asigumba warif ama lawrakliba asi yamna laibak thiba amasung matang chadaba amani relief camp sing thingjinna ba hona bagi mahuta IDP sing na awaba kaya mayoknariba si thingning thina yingsinba changi akanba Kanglup ki rang adugi manungda makhoi gi mayum kai sing adu tamna mai thadokhibadagi hojik su makhoi sing adu leifam chafam amata leitribani IDP sing adugi damakta atopa pambai sing amata sindana
relief campsing thingjinba natraga makhoi-bu mayumda halannabagi thorang asina suicide tawnabagi maram ama oigani irangna maram oiraga relief campsingda amasung relief campsingi wangmada baragi yumsingda leiriba IDP singi fibam asi adugi matik fatte makhoi gi mayum makai sing adu tumna mai chakraba fawbada sarkar na makhoi da piriba relief measure sing asi ningthina fangde maram aduna hariba fibam sing asi yenglaga Government gi mai kaidagi IDP singi relief amasung rehabilitation gi wafam ase ningthina khanabagi mahuta December fawbagi manungda relief camp sing ati thingjinduna IDP sing mayumda halangani haribasi yaningde State asida mapung fana santi leitriba fawbadi yamna transparency leiba mawong amada IDP sing asi yamna marumapang oina nungsina daita leina loina ba mathau tai haidi Tamil Nadu gi rally da miyam ne sinabada Meooi 38 sire aduga marfudara mangana sokle Actor oirambadagi politics ta khongdarakuna TBK party gi luchingba oiriba Bizoi gi Tamil Nadu da pangthokpa rally amada miyam ne sinnabadagi pigliba angang yauna Meooi 38 sire amasung atopa marfutara mangana sopa nangle Prime Minister Narendra Modi na thawdo da laikhidraba singi imung manung da lupa lakh ani ex gratia oina piragani haina lauthokre asopa nanglaba singdana lupa lising yangkai piragani hairi TBK gi luchingba Bizoi su laikhidraba da Meooi 38 imung manung da lupa lakh kun pibaga loinana asopa nanglaba singdana lupa lakh ani piragani haina lauthoki social media platform X ta thadorpa warol amada Bizoi na haiki Laibak thiba thawdo amada Meooi kaya sikhibaga loinana kaya marum asopa nangkhibagi thawdo adu ningba kainingai ni rally da saruk yaba lakhiba pigliba angang sing yauna Meooi 38 leikhidabagi thawdo adu punsi chupa ningsingduna leihoragani haina su phongdoki amarom da Tamil Nadu gi Chief Minister MK Stalin na ngasi thawdok thokfam da chatuna awaba taraba imungi Meooi singa unaduna wari sanakre rally da nesenabadagi pik Soklaba Meooi singi fibam yengsinaba Government Medical College and Hospital da susatki thawdo adugi matangda mahangna awaba phongdokhibaga loinana leikhidraba singi imung manungda lupa lakh therapy baga loinana asopa nanglaba singdana lupa lakh amamam pigani haina lauthoki matau karamna thawdo adu thokhibano haibagi matangna mapung fana thigat hannabagi matangda thabaktagi potharaba Justice Aruna Jagadisanna duchingduna judicial inquiry ama chatharagani haiba wafam su mangna lauthoki thawdo adu thokraba matungda Home Minister Amit Shah na Tamil Nadu gi Governor RN Ravi amadi Chief Minister MK Stalin ga wari sanaduna center gi maikaidagi pangba yaba mating pangani haina phongdokhi Pollution Control Board ki team na godown amadagi mapugi nupi ga loinana plastic khaw chama fare lona yaba makhagi pot punana ba khaw lairiba sing sijinabina ba authority na appeal tawragli Manipur Pollution Control Board Manipur Police na sava team amana ngasi numit yungba matungda Imphal East District ki manung chanba Nilakuthi da leiba godown amadagi plastic Khau bag thanna hapa bora khaucha marom fagat pangamkre akangna pau ama fangbadagi Pollution Control Board ki kangbu aduna Imphal iski Nilakuthi da leiba godown khara da check tawna bagi damak police ka loina lakhi makhoina godown adu yawrakpa matam da di thong lolaga leiramki masegi su mathakta godown adugi mapu adusu manak aduai da thiba phangkhide maduna maram oiraga lolamba thongi so adu manang nakpada leiramba Meooi kharagi mamangda Manipur Pollution Control Board ki team aduna thugaiki sangsinduna yenglubada yamna chawba amasung sangba godown adugi manungda pik thanna plastic ki chekhau sing hapa bora cha marom adu leiramba thengnakhibani godown adu kanagino haina mathang thiganarakpada mapu adudi phangba ngamkhide adu buchingnaningai oiba mawongda nupi ama nanthokkhina ba honaba uba phangki khudakta Mahak Butana duna faki mahak faraba tungda godown adu mahak ki nupa na chalaibani haiba khangba ngamki faraba godown adu mapu adugi loinabi Sauraf Kuntra kawi aduga mahak ki mapuroiba adugi mamingna Narayan Kumar Kuntra ga manga kawi makoi Bihar gi Muzaffar Nagar dagi ni Mantri Pukri da leiraga lalun itik tawba kangbuni mahak ki nupi adu mafam adudagi police na fabaga pukre Thawdo adugi matangda Manipur Pollution Control Board ki Member Secretary Dr. W. Rosan na pangmi sing da haiki faraba plastic ki bag sing haplaba Khawsing aduda plastic bag lising amagi mathakta yaugani haina pari apunba bag chamarom oi adubu chapchana arumba amadi kayam yamba plastic ki bag sing no haibadu khangdokna na bagodan adu sil tawre amasung plastic ki chekhawsing adu truck amada haplaga pure fagalaba plastic ki khawsing asi recycling tawfamda tha khina ba thabak paikhatkani mangna makha chana haiki khwairaman kaithel da plastic ki potlam sing yonba lakpa khara faba matamda potlam sing asi pusilakliba achawba lalonba sing adudi fade aduga nongmagi chara taliba kangbu asidang fai haibagi wakat laki wakat sing aduna maram oiraga plastic ki khaw mayam ama lalon itik tawriba si kanano amasung lalon itik ki thabak thoram asida lona yadaba thabak tawriba sing aduna kanano haiba yamna kupna thijillaga lakhibani Kaina thangda tungan ba source kaya dagi plastic bag thamba yamna chawba godown ama leire haiba si khangba ngamlakhibani madu khangba ngambaga loina nangasi red tawduna
ꯌꯥꯝꯂꯕ ꯂꯣꯅ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯥꯎꯁꯤꯡ ꯑꯁꯤ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯌꯣꯟꯕ ꯊꯤꯡꯈ꯭ꯔꯕꯅꯤ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯏ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯕ ꯇꯨꯡꯗ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯣꯅ ꯌꯥꯕ ꯄꯣꯠꯆꯩ ꯄꯨꯕ ꯌꯥꯕ ꯃꯈꯥ ꯀꯌꯥꯒꯤ ꯈꯥꯎ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯥꯎꯁꯤꯡ ꯁꯤꯖꯤꯟꯅꯕ ꯂꯦꯞꯂꯁꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕ ꯌꯦꯡꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯋꯥꯔꯜꯗ ꯐꯨꯗ ꯏꯟꯗꯤꯌꯥ 2025ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯦ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯒꯇꯤ ꯃꯥꯏꯗꯥꯟꯗ ꯁꯦꯞꯇꯦꯝꯕꯔ 18ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯋꯥꯔꯜꯗ ꯐꯨꯗ ꯏꯟꯗꯤꯌꯥ 2025ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯐꯨꯗ ꯏꯚꯦꯟꯠ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯁꯠ ꯑꯦꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯔꯚꯦꯁꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇ꯭ꯔꯦꯗ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯅꯤꯄꯨꯔ ꯐꯨꯗ ꯏꯟꯗꯁꯇ꯭ꯔꯤ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯅꯆꯤꯡꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯨꯗ ꯀꯜꯆꯔ ꯑꯃꯗꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯐꯕ ꯃꯔꯤ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯄ ꯉꯝꯈꯤ ꯊꯧꯔꯝ ꯑꯗꯨꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕꯁꯤꯡ ꯑꯃꯗꯤ ꯂꯩꯒꯗꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯃꯔꯨꯝ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯋꯥꯔꯜꯗ ꯐꯨꯗ ꯏꯟꯗꯤꯌꯥꯗ ꯄꯨꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯩꯕ ꯂꯥꯛꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟ GI ꯇꯦꯒ ꯐꯪꯂꯕ ꯆꯥꯛꯈꯥꯎ ꯀꯆꯥꯏꯒꯤ ꯆꯝꯄ꯭ꯔꯥ ꯆꯤꯔꯥꯔꯥꯈꯣꯡꯒꯤ ꯃꯣꯔꯣꯛ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡꯒꯤ ꯀꯣꯝꯂꯥꯁꯤꯡ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯝꯅꯕ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯌꯦꯟꯗꯦꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯁꯧꯒ꯭ꯔꯤ ꯀꯤꯍꯣꯝ ꯀꯤꯋꯤ ꯍꯩꯀ꯭ꯔꯨ ꯑꯃꯗꯤ ꯋꯣꯜ ꯐ꯭ꯔꯨꯠꯅꯆꯤꯡꯕꯁꯤꯡ ꯃꯁꯤꯡ ꯌꯥꯝꯅ ꯂꯧꯅꯕ ꯑꯣꯔꯗꯔ ꯄꯤꯔꯝꯂꯦ ꯍꯥꯏꯔꯤ ꯎꯈ꯭ꯔꯨꯜꯒꯤ MS ꯀꯣꯍꯣꯔꯤꯟ ꯐꯥꯔꯃꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗꯅ ꯄꯣꯠ ꯂꯩꯕꯁꯤꯡꯅ ꯑꯦꯚꯣꯀꯦꯗꯣ ꯃꯦꯇ꯭ꯔꯤꯛ ꯇꯟ 10 ꯎ ꯃꯣꯔꯣꯛ KG 1,000 ꯀꯆꯥꯏꯒꯤ ꯆꯝꯄ꯭ꯔꯥ KG 1,500ꯒꯤ ꯑꯣꯔꯗꯔ ꯇꯧꯔꯝꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ MOU ꯈꯨꯌꯦꯛ ꯄꯤꯅꯕ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯕꯁꯨ ꯌꯥꯎꯔꯤ ꯇꯣꯞ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯣꯜꯗ ꯆꯍꯤ ꯂꯤꯔꯕ ꯁꯦꯛꯃꯥꯏꯒꯤ ꯌꯨ ꯐꯪꯍꯟꯈꯤ ꯗꯦꯜꯂꯤ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯛꯃꯥꯏꯒꯤ ꯌꯨ ꯗꯤꯂꯔ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯂꯦ ꯍꯥꯏ NSCN ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯄꯨꯟꯈ꯭ꯔꯕ ꯐꯦꯛꯁꯟꯁꯤꯡꯅ ZUFꯀꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯕ ꯀꯟꯗꯦꯝ ꯇꯧꯏ NSCN ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯃꯔꯖ ꯇꯧꯈ꯭ꯔꯕ ZUFꯀꯤ ꯐꯦꯛꯁꯟ ꯑꯃꯅ ZUFꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ZUFꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ZUFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯂꯣꯏꯁ ꯒꯥꯡꯃꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯑꯣꯛꯇꯣꯕꯔ 18ꯇ ꯀꯥꯝꯁꯣꯅ ꯂꯤꯗ ꯇꯧꯕ ꯐꯦꯛꯁꯟ ꯑꯁꯤꯅ ꯂꯨꯞ ꯑꯁꯤ ꯊꯨꯞꯆꯤꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ NACN ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯃꯔꯖ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ZUFꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯐꯣꯔꯐꯤꯠ ꯇꯧꯗꯨꯅ ZUF ꯃꯤꯡꯗ ꯅꯠꯇ꯭ꯔꯒ NACN ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯟꯗꯛꯇ NACN IMꯗ ꯃꯔꯖ ꯇꯧꯈ꯭ꯔꯕ ꯍꯦꯟꯁꯤꯟ ꯄꯧ ꯀꯥꯝꯁꯣꯟ ꯑꯃꯁꯨꯡ ꯗꯤꯟꯍꯦꯟꯂꯨꯟ ꯑꯅꯤꯅ ZUFꯇꯒꯤ ꯃꯆꯦꯠ ꯇꯥꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯏꯀꯥꯏ ꯈꯪꯗꯕ ꯃꯑꯣꯡꯗ ZUFꯀꯤ ꯃꯃꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤ ꯂꯣꯏꯅꯅ NACN IMꯅ ZUF ꯑꯁꯤ NACN IMꯅ ꯃꯔꯖ ꯇꯧꯔꯦ ꯍꯥꯏꯅ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯏꯁꯨ ꯇꯧꯈꯤꯕꯁꯤ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯍꯟꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ NACN IMꯗ ꯃꯔꯖ ꯇꯧꯈ꯭ꯔꯕ ꯈꯦꯝꯁꯤꯟꯄꯧ ꯀꯥꯝꯁꯣꯟ ꯑꯃꯁꯨꯡ ꯗꯤꯟꯍꯦꯝꯂꯨꯟ ꯑꯅꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯣꯇꯤꯞ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯥꯅ ꯇꯥꯛꯊꯣꯛꯆꯔꯦ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯅꯕꯁꯨ ꯖꯦꯂꯦꯔꯣꯡ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯍꯥꯏꯔꯤ